Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru eba pau. Lebas na ngasi humbudara mari shuba ningtam numit palan pangthokli. Delhi gi Lal Kila da pangthokpa ningtam numit tharomda Pradhan Mantri Narendra Modi na hai Corona laichit manungda Bharat macha koti chama kuntra na Atmanirbhar Bharat sangana nabu honari. Mukhyamantri Nongthombam Biren Singh na ahanba Manipur Rifles ki parade ground da jati gi masu hungi firal pahanduna ningtam numit pangthokre. Rashtrapati Ramnath Kovind na hari lebasida coronavirus hengnabagi damakta miyamgi thoido hindokpa thogdang tangai fade amasung Bharat na ngarong record oina coronavirus ki sample lakh nipan lising yankhai rom test tokre. Lebas na ngasi humbudara mari shuba ningtam numit palan pangthokli Delhi gi ऐतिहासिक oraba Lal Kila da Pradhan Mantri Narendra Modi na jati gi masu hungi firal pahenduna leba ki miyam da wangang ki leba ki miyam da wangang laduna Pradhan Mantri Narendra Modi na leba sigi ningtam bagi lanfam da thawai kat khraba athobu singi mafam da ikai khumna bu utki amasung Sri Modi na corona gi lanfam da saruk yare ba mipum khudima ki mafam da su ikai khumna ba amasung tawbimbal khangba utli Mahang na hai corona laichit manungda Bharat macha koti chama kuntra na Atmanirbhar Bharat sangana naba honari social distancing gi niyam ngang na pangthokpa thorum aduda Sri Modi na hai lebas gi lam khudingi infrastructure sakhona bagi damak anoba maikai amada khong thangjin ba tangai fade masi lupa koti lak chama tara changna paikhaliba national infrastructure pipeline project na mangphang han bangamulagani masi damba project lising tade lomangzong na khandok pa loire nongno puthokli ba siksya gi thoksile sileba asigi mafum kudimakta thagat pa phungdong na rekli hairaduna masina mahairu singbu maling gi thak yongna pukhatpa ngamangani haina Sri Modi na hairi आत्मनिर्भर भारत के निर्माण में आधुनिक भारत के निर्माण में नए भारत के निर्माण में समृद्ध और खुशहाल भारत के निर्माण में देश की शिक्षा का बहुत बड़ा महत्व है इसी सोच के साथ देश को 3 दशक के बाद नई राष्ट्रीय शिक्षा नीति देने में हम आज यशस्वी हुए हैं और हिंदुस्तान के हर कोने में इसकी स्वागत के समाचार एक नई ऊर्जा नए विश्वास दे रहे हैं ये शिक्षा ये राष्ट्रीय शिक्षा नीति हमारे विद्यार्थियों को जड़ से जोड़ेगी लेकिन साथ साथ उसको एक ग्लोबल सिटीजन बनाने का भी पूरा सामर्थ्य देगी Pradhanmantri hai lising ani taramri fawada leba asigi panchayat humpurom optical fiber samnalambadu hojik chehi manga asida gram panchayat lak amal lising yankhairom samnanduna thabak tharom kaya paikhat pangamle lakliba numit lising amarom asida leba asigi khungam khunimakta optical fiber samnahan bagi thaurang tawri Pradhanmantri hai terrorism amasung expanism gi thabak thong sing ntina lakshim bangamle mahang hai leba asigi sovereignty de singnarak pasing matik jana pakum pi bangamle Pradhanmantri hai expanism gi thabak thong da leba asigi ningtamba da chauna chingnarak pa amu oiri National Digital Health Mission ngasi hokdoklokani haina Pradhanmantri na wangang bada lokthokhi National Digital Health Mission na leba asigi haksa gi lamda anoba awan ba maprok pangam lagani mahang na hai doctors na prescribe torok pa makhal kudimaki leina sing test thokna basu mahang na khanghalli Manipur da sungasi Imphal gi ahanba Manipur Rifles ki parade ground da Mukhyamantri Nongthombam Biren Singh na jati gi machi ohong gi firan sing khatuna leba ki ningtam numit palan thorom pangthokhi Thormatu da wangang bada Mukhyamantri Nongthombam Biren hai numit asina lakpada leba asibu ningtam hanaba honabada thawaina ponta pikhraba khudimaki mafam da ikai khumda bu utli mahang hai lanmi amasong kendra gi paramilitary force singa thabak tawriba Manipur macha singna leba ki apun basak tam ngak na bu honabada leiki da yawba singda Rajya Sarkar na nongno semba Major Laishram Jotin Memorial ex gratia gi lupa lak manga gi senfam kumsi zahidi gi piba hore Kumsi Zehiyu oine ex gracia gi senfam ase handak ta sajik tampak la lobu singa khuthongna bada lekhidraba mari shuba Assam Rifles ke personal salam ratan gi imu manung da pire COVID-19 ge matang da Mukhyamantri na hai Dr. Uthan gumba thoktuna mathok toriba doctor nurse amadi paramedic ki staff singa rise asida COVID-19 thengna bagi lanjanda chawba thodang lawri leina asina naba miyoi sing fagalapa gi changsing thaninga oine hengalakli Adumoina maglaibak thibadi COVID-19 positive oirba miyoi taram humdugi punsidi kanbangam khidre mang na hai ashigumba laichit asi thenana bagi chireba tanpham asida sarkar asibu ningthina thabak toba ngamhandanaba rajniti wala khara na honariba apikpa wakhalon asi thadokpa matam oire
Madugi muhutta aikoi punna honaminaduna laichit asi thangnaminarabadi miyamna soiduna thagatnagani rajniti wala singna miyamgi khanduna thabak tawba police ki mathok tawba amasung corner court ki mathok tawba haibasi yamnamak tangai fade Maya Cabanisha Amadi Ain Kaina Drug Lalonba Singh Tingna Bagi Matang da Mukhyamantri Hai Sarkar Asina Apaba Thabak Tawba Singh bu mana pigani aduga aran bat phattaba thabak tawba Singh budi dandi pigani police order basu Ain Kaina Drug Lalonba da jenaba miyoi kunthra taruki mathakta akan ba thabak lakhotuna bichar chathari Total lockdown tawbusina later laira adagi industry masa tawjaba kaidoba mayam da effect tawriba kholiba sigi mayam si kamai tawbuna koi face tawsige haina tawduna aduna koi norm sama sibau de control si aduga sigaina SOP di phajana nga aga section na social distancing tawba mask upa hand sanitizer phajana senaba sumdagi asymptomatic labor sisina koi home isolation home quarantine oina thamba atai state loi tangnagre koi gi sumadugi tawnanaba aduna praja mayam da ina appeal tawningba mana koi gi stigma ama leibadawna nurse sanghandre doctor sanghandre police sanghandre haibagumba tawbase masi tawbiganu akoi laikai da sanghandra mina doctor singduna fare adu da koi julayen ba to oge de kamai tawdage aduna akoi thabak ma tawdinga de tungmang madugi action and reaction naineraga akoi tawhoningi Taramudda Mukhyamantri na General Salute amasung Guard of Honor Opagalun na tungan award fanglaba security personnel singtamana yentoki handakta lekhidrava Assam Rifles ki salam ratengiloina bida ex-Risia gi senfam amasung best NCC boys amadi best NCC girls ki manasu Mukhyamantri na yentoki Taramadu da upu Mukhyamantri Yumnam Joy Kumar Mantri Singh MLA Singh amadi civil amasung police ki mukoknong official Singh saruk yaki Raja sigi tungan bazila amasung sub divisional headquarters sing da su ningtam nimit palan pangthoknari Mares da aina tinkraba lalobut lup sing na kauriba general strike asigi yenglaga raja ki security force na mapum kaya sexual tharang lokhotle Akasvani Imphal lingkhat ki ba ngasi yangkai taresh suba kumon numit ni lising machama pun hum dogi ngasi gi numit asda Akasvani Imphal asi matam adugi Manipuri Mukhyamantri Mairembam Koiring Singh na hokdoki bani tabiri ba pawsi Akasvani Imphal degini COVID-19 thengnabada Kendra Rajya amadi Union Territory singa lawriba thodangbo Rashtrapati Ramnath Kovind thagatpa phongdokre humbudara mari shubaning tam numik ke mangoina nangarang numida lebaki miyam da wangang buda Sri Kovinna miyam gi punsi kanba amadi tangai fadaba service fangan bigi damak makhoigi tawphom thokpa mathodang dagi thoidok hendopa thabak tawriba corona lantingnariba miyoi singi thodang adubu thagatki Rashtrapati hai pak chawraba amadi masingam laba leba asida coronavirus thengnabaki damak thoidok hendopa thodang tangai fade Rashtrapati na sahit oikraba atawba singna leba ki damuta kathokiba adubu ningsingna dun hai makhoigi hona zaman miyam na ningtam leiba ngamlibani mangna hai warki asan ba miyeng leraba luchingba singna pak chawraba lamdam asibu amata oibagi wakalona punsillami Mahatma Gandhi bu ningsingna duna Rashtrapati hai maki poktaw sing adu matam chukpada chumduna ta leragani amasung maduna tungi mirogi lamjinglamta oiduna lehoragani Varat ngarang record oina coronavirus ki sample lak nipan lising yang khairom test tokre masikiluna na hozi fawada test tokib apun ba sample masing koti ani la humputra taruk hele kendra gi hexal mantraloin hai World Health Organization na leba amamamna mi lak tara gi oina pawada nongmada sample chamani food test ongna ba khangan khrabani adubu leba asigi oina di nongmada sample chatu sumna home test tori mantralo asina raja sing amasung Union Territory sing da test tobugi chang hengal hana basu khanghalli leba sida hozik sarkar gi amadi lana laboratory lisinga maga chamri yang kai matoi da test tobugi thabak chathari Kendra gi Haksal Mantri Dr. Harshvardhan na New Delhi gi M sangarang corona lantinari ba miyo singi damakta mega blood donation camp ama hokdokre thoromte da mantri na corona thengna bada chawno thodang lori ba miyo sing busu thagat pa phongdokhi mang hai COVID-19 na naramba degi farapa gi chang nomu nomu gi hengalakli aduga sib gi chang hantharakli hozik aroi bada maroi ba paw amuk hanna Lebas na ngasi humbudara mari shubaning tem numit palan pangthokli Delhi ki Lal Kila da pangthokpa ningtam nimit thorom da Pradhan Mantri Narendra Modi na hai corona laichat manung da var macha koti cham kuntrana atma nivar var sangwadana ba honari Mukhyamantri Nongthamam Biren Singh na ahan ba Manipur Rifles ki parade ground da jati ki masu hongi fran pahanduna ningtam nimit pangthokre Rashtrapati Ramnath Kovind hairi lebasida coronavirus thengnabagi dam miyam gi thodo hendokpa thodang tangai fade amasung vadan ngarang record oina coronavirus sample lak nipan lising yang khairom test tokre Paulo Zeri